War on drug amade kuki gi lan marakta purak palupa crore taraga ni thoi romgi oigadaba drug fare. Manipur lengang na lamdam asidagi drug marufang na muthan na ba pandam da. War on drugs ke campaign sa tharingai serak amade lamdam asida kuki militant sing na sa tharagli balan asige thamapan mapung phazila kadoro ba tanja asida ngasi Bishnupur District Police amade district asigi commando gi akhana ba timmaman na malem gi kaithel da lupa crore taraga ni thoi rom oigadaba heroin powder kg amaga gram chatruk ka konan na miyoy ama fagat pangamkhre thokdok asigi matang da press na fangba pawgi matungin na heroin powder sing adu Surasanpur rom dagi Imphal tam na purakpagi lambi da Bishnupur District Police amade district asigi commando gi akhana ba timmaman na tera urak checkpoint dagi fagat khibani hai re heroin sing adu ka konan na fagat pangamkhre ba miyoy adu de kwakta ward number 4 dagi MD Sahidur sahi kungani pan apokpa MD Ithem kawi hai re Pulis ki team maduna ngasi ayuk pung 8 kuntra rom tarak badwaida Surasanpur rom dagi Imphal tam na lakpa Bolero registration number AL07C 9016 ase khamduna check tawbada gari adu dagi yamlaba heroin powder sing adu phagat khibane maduda Bishnupur District Police ke DSP T Robinson amadi OC Sakti Sen yauna district asigi police personnel sing mafam aduda changsillaktuna gari adu makhata na thiba humbagi thabak chathabada kg amaga gram chatruk lomgi oigadaba sapon cap chamaga kunthraga mapan da haptuna purakpa heroin powder sing adu phagat khibane heroin powder sing adu malemgi kaithel da lupa crore taraga mathoiga lak hompuga manga romgi oigani hai re faraba miyoi sing adu yamlaba drug sing adu ga konan na makhata ba logi thabak laukhanabagi damak Bishnupur District Police ta sinakre haina pawasina makhata re